Kurumjari, Sktv'S News na sandok ba Manipuri pawing biru singbu taram nuksari ahan bada maroiba pawsing pangbigani. Andamanda liba Mount Manipur bu sangbat sagana ba Andaman and Nicobar Island ge MP Vishnu Fara Rena Union Home Minister Amit Shah da aiba serol thaduna taksin krai. Amasung Manipur Technical University sapong kiba sahi tara surukugi mapokumon ki thorom ngasi tayal pataliba Government Polytechnic Hall the pangthokrai. Ozimiam the Pau Santuna Pizeri. Manipur na British ki makuta ginninka tamna bohona bada Thawai Thakraba like Hidraba Athobusing da Ikai Kumna Utuna. Ming Thon Kiva, Andaman and Nicobar Island gi Mount Manipur bu Samgat Chaganaba, Andaman and Nicobar Island gi MP Vishnu Pada Rena Union Home Minister Amit Shahada Aiba Serol Thadun Takshin Kray. Banbay Abadi Island Suge Kathang Basarukta Leba, Singasi Kumzali Singini Kunmatwegi, October Taratareta. Union Home Minister Amit Shahana, Mahaki, Andaman and Nicobar Kongshat Amada, Manipur gi Lake Hidraba Athoba Kunumdogi, Mafamda, Ikai Kumna Utpoina, India Government, Mount Harriet, Hirambadagi, Mount Manipur, Haina Nona, Mintol Pikivani, Andaman and Nicobar gi Mount Manipur da, Mount Manipur Memorial Samgadaba, Panduna Leriba, Tabak MPSina, Takshin Kivada, Manipur Miamgi Maikedagi, Tagat Payaba, Amadi, Apen Mafongdrugli. MP na Union Home Minister da Ikibaserola dugi copy amamamsu Andaman and Nicobar Island gi Lieutenant Governor Amadi Chief Secretary da Yohunduna Mathau Taba Thabak Lokana Bakangan ki Loina na Hairi Baserola dugi copy amsu Union Territory Heritage Committee member su Oriba Kalifani Museum gi founder Mukeswar Lal da Thaki Hari MP Vishnu Pada Rena Iva Cherola duda Hoki Basahiu Masida Sword Monument Project ki Tabak Kara Paikalam Laga, Nasi Fauba, delay Tauduna Lady Basiki Matang, the Yangsina Basupali. Manipur Technical University, MTU Sapong Kibasahi Tara Soropugi Mapokumongi Toromasi Tayal Patali by Manipur Government Polytechnic Holder Pangtokray. Nasiki Toromaduda, Manipur Governor Ajay Kumar Vala, Danamanjuri University Vice Chancellor. W. Chan Babu, Manipur Technical University ge Registrar Ramananda Nomai Kapam Nasarugyaki, A Decade of Excellence Journey of MTU Haibada, Wakalu Nasida Pangtokiba, Manipur Technical University ge Mapokumon Toramaduda, Manipur ge Governor Ajay Kumar Vala na Fondokibada, instead of Sigi Danatana, Levaga Sigi Tungi MBSC, Mahiroi Singne, Mahiroi Ama Oina, Wakal Nintina Kanduna, Taudang Masakana Tabak Matamda, Maipuna Bangamnaba, Mahitam Gadavani. Degree certificate Katagi Kalaga Mahi Tamgadavanate, Tamliba Mahi Masingadu, Kunai Asidanatana, Lambda Masigi Sotari Basing, Sinkana Bahona Gadavane, Nasi Pangtoliba, Toromasi, University Asi, Haukiba, Amade, Tungi Orakadaba, Owanungai, Maipak, Kibasingi, Harauba, Fondo Pakanatana, Tunda Lakadaba Mahiroi, Amaoina, Taugai, Masakang Bamio, Ama Oiratuna, Kunai Sigi, Sakuna Batabak Toram Sing Pakat, Kane Haiki. University से मणिपुर खंगनतना अवांग पोगलमदम गे मफम खुदिंगदा University से academic innovation ethical integrity and social impact ama oina thak wana leiri habisi unaba mahirosina honagadaban hain su fongdokhi. As the Chancellor of this prestigious institution and as Governor of Manipur, I take great satisfaction in witnessing how far this university has come in such a short span of time. I also welcome and congratulate students, the soul of the university, who carry forward its vision with energy, purpose and excellence. And later on you become the brand ambassadors. Manipur Technical University students should bring those kind of laurels to us. Do well, make the name, and it always brings name to your institution. When we do well, we grow, personally we gain. But somewhere behind, perhaps sometimes we don't even go back to our institutions. That's an institution which build your base. So my request to students is those who finally will graduate, will pick up very good jobs, will do all over the country, maybe all over the world. They will go make that name, but push the name of the institution also, so that it makes its own name. Leimakongda leiba Kendra Vidyalaya da mai tamlamba mairoi singkumzali singni kunhumdagi mege ahumdagi tholiba irana maram moraga
Mahi Masin Ningtina Tampam Kangdana, temporary oina Mahi Tamduna Lerambadu, Koknaba Tabak Paika Pahokray, Lampel Pataliva Kendra Vidyalaya Imphal, Number 1 da Lemakong Daleba Kendra Vidyalaya da Mahitam Lamba Mahiroi Samri Yankai Ngasi, Lottery Toduna, Kendra Vidyalaya Number 1 Nampel Fat, Kendra Vidyalaya Langjing Amadi, Kendra Vidyalaya Akam Partner. Permanent oina Mahitam Nabgidabak Ministry of Education Headquarter, Kendra Vidyalaya Sangatangi, Minyang Makada Tabak Paket Kray. Mahiroi Singi Lottery Pangtok Paduga Mari Lenena, Kendra Vidyalaya Sangatan, Tinsukia Deputy Commissioner, Taurem Pritam Fongo Kibada, Kuki Amadi Maitegi Irangashina Maramorega Lemakong Daleba Kendra Vidyalaya da Mahiroi. Lising amarom laibagi manungda mahiroi satruka yankairom di maitai oibana mapam aduda sangduna mahitamba phangdabadagi temporary oina nungthilpung anidagi taruk fawba class tawduna lakibani mahiroi chanirom di transfer certificate lauraga school hongkrai temporary class tawraga leriba mahiroi samri yankai si saruk taret thona khaidoktuna Kendra Vidyalaya Lamfelda saruk mari Kendra Vidyalaya Langsingda saruk ani aduga Kendra Vidyalaya Akam Pata saruk ama khaidokuna lottery tawrwa matung permanent oina class atharagani masidanatana Kendra Vidyalaya Laimakhong da leiramba maitai nataba oza singi adumak hanagi mafam da leigani maitai oiba oza singna Imphal da leiriba Kendra Vidyalaya amadi North East da leiriba Kendra Vidyalaya singda apamba mafam da oza oiba yagani haiki तो ngasi event se KV sangadan gi damuktadi landmark decision oidori ne sugum mathabak se ngasi boda 60 years ta KV da amuk thoki de akhoi gi laibak thiba thodok si thoki dabani na matum du gi matungi na akhoi na sigi decision se somna kan gi help ta gi adagi isogi gi padi gi tawraga ngasi pamtok pa ngamjaba oijage hena Zonal Education Office, Zone 3 Thaubalna District Administration Thaubal, Department of Education S, Samagra Siksa Manipur Amadi Divisional Forest Office Thaubal Gakusan Maduna Thaubal, Tomsing the Leva Thaubal Litan Tem, Ganhai Junior High School da Usara Kya Thakrai. Gasigi Usara Thabaduda Thaubal, Litan Tem, Ganhai Junior High School, Chawema Higher Secondary School, Wright Foundation School, Anandapurna Higher Secondary School, Nasingba School Singi Mahiroi Singsu Sarugaki, Ekveda Makenam, 2.0 gi saruk amoina pangthokiba usara thabagi thoromaduda samagra siksa manipur gi additional state project director elementary soraisam devina fonglokibada lenga ki school amadi lanai school singda usara humudra dagi tadana puna up sara lakh hum hena thajana ba pandam thamle levaki mahuksagi phibam kaitharli basidagi kalhoba haibasi aikoi khudimana tawdaba yadaba ithongnei maram aduna usara thajinse usara leitrabadi forest department ga tanabiu haina sumahana appeal tawki National Education Policy Lisingani Kungi Mangarak Suba Kuman Thoronga Mari Lenina Akhil Bharatiya Siksa Samagra Siksa Manipur gi Makada Free Primary Dagi Class 12 Forward Leriba CWS and Children with Special Needs Mahiroi Singidamak Sathariba week-long Mega Identification Assessment and Ads and Device Distribution Camp ge Sargomenangasi Samagra Siksa DPO JDO Zone 3 Thobalgi IED Amasung IEDSS na RBSK District Health Department Social Welfare Manipur Amadi Alim Koga Puna Kusamaduna Senduna Thobal District ki oinasu CWSN Singi Medical Assessment Kemama Kangok Higher Secondary School the Pangthokrai Thoromadu Gamari Lenina Program Officer RTE P Sukumar Fongo Kibada Kemasida CWSN Mahiroi Singh Asigidamak Visual Impairment Hearing Impairment Cerebral Palsy Orthopedically Impairment Amadi Mentally Impairment Singba Pangthokuna Makoibu Masak Kangdona Honari Angang Kayama Identification Amadi SS Tauri Makoi Singasi Registration Tauragani Haiki Nasiki Kem Adugi Sromo Ina Hana Registration Taukraba CWSN Mahiroi Control the Tuan by Ads and Devising Suyan Toki ICAR Indian Institute of Groundnut Research Junagadh K Santang Makada Central Agricultural University Iroisemagi Makada Leva All India Coordinated Research Project on Groundnut Nasinduna Scientific Cultivation of Groundnut Hiva Hiramda Nominini Sumna Kaksing District Kairakta Satharakpa Training Program Solution Tray Training Program Sigi Ahan Benumita All India Coordinated Research Project Senior Scientist Dr. K.H. Pramesna Groundnut Thaduna Karamna Seminon Fagahan Gani Habigi Matang the Wanganki
ngasi nini sanba numita All India Coordinated Research Project on Groundnut ki Senior Technical Officer Laisram Zavinina Value Added Products of Groundnut ki matangda wangang ki bagaluna groundnut tagi semba yaba tuan polam sing practical oina miyam da takpi tambi ki training program adu da kaira gram panchayat ki manung da laiba tuan ba village level federation velep ki nupi samrum susaru ya ki body building hakjang songkotwa angang khalak angang khoi ahal boy asuna akanda ko skin we kan no tok protein je daka le ko adu no kai dole nga yirum san box mai mi te le ba adu sanga ta da bi ka mu ji sango de pani da mo so protein ji ami ko calcium ke adu mai si se calcium yaure vitamin yaure adegi protein yaure ko ade calorie energy su yaure ba Paugi Maraktan aten beberapa tang nominasi. Skate broadband service na miyam ki damak kudong sabak ya puduna lakseri. High speed internet service ke tuan ba plan sing laser 450 plan da 200 Mbps speed Wi-Fi, IPTV, channel sani yang kai hena amasung SKTV ki OTT panbigani. 550 plan da 300 Mbps speed Wi-Fi, IPTV, channel sani yang kai hena amasung SKTV ki OTT panbigani. 700 plan da 500 Mbps speed Wi-Fi, IPTV, channel sani yang kai hena amasung SKTV ki OTT panbigani. 850 plan da unlimited 100 Mbps speed Wi-Fi, IPTV, channel sahum yang kai hena OTT da SKTV, Z5 amadi atai OTT tara mari pangbigani. 1000 plan da unlimited 125 Mbps speed Wi-Fi, IPTV, channel sahum yang kai hena OTT da SKTV, Z5, Sony Live amadi atai OTT tara mari pangbigani. 1300 plan da unlimited 150 Mbps speed Wi-Fi, IPTV, free IP box, channel samri yang kai hena OTT da SKTV, Z5, Sony Live, Zio Hotstar amadi atai OTT tara mari pangbigani. 1800 plan da unlimited 200 Mbps speed Wi-Fi, IPTV, free IP box, channel samwa yang kai hena OTT da SKTV, Z5, Sony Live, Zio Hotstar, Lionsgate Play amadi atai OTT tara mari pangbigani. 2500 plan da unlimited 300 Mbps speed Wi-Fi, IPTV, free IP box, channel samwa yang kai hena OTT da SKTV, Z5, Sony Live, Zio Hotstar, Lionsgate Play amadi atai OTT tara mari pangbigani. Customer request da ETV Win Hoisoi natraga Sun NXT su lobi bayagani. Akupa marol gidamak Kaisampat Junction da laiba Skate Office natraga Sangai Promamang Lekai da laiba SKTV Office da lakpiu. Mobile number sing 8974 633 320 natraga 8974 209 152 da call to birak pasu yagani. Skate Community radio station ama oina mamang segi August mari dagi nongmada pungkun hena tuan ma thorum sandoktuna miyam gi seva torokpa Wahong Radio 90.0 MHz ki ahan ba mapu kuman thorum pangthokrai Radio channel asigi Managing Director James Saikrizamna fongdorpada lojing loya da lairi ba kaya da haksel ge lomi sinmi ge hawlagli ba naharul kya ge puning loksing oigada ba khana nena ba thorum sing imaivel isaishal halaman kyabu nimit khudingi pothana ba thorum kya sandoktuna lagli channel asigi tongan ba sakta mama oina radio sibu tari ba wakalun manaba kya galonina wat awa ana taraba sing amadi matam gi leiwa ki awana kya da mating pangduna lagli makha tana anu ba thorum kya galonina lepalaitana hona ki gani haiki thorum madu bu yaw lakpa mioi laktagi ahan ba oina ahan oiraba mioi taratru khangatuna lupa sama sarang them tomana donor oiduna piki Artist sing the Manipur State Kala Academy Fellowship amasung Scholarship pinaba application ngasidagi thaba hore haina Manipur State Kala Academy na khanghalagli Manipur State Kala Academy Imphal ki Secretary Sunanda Thoksom na thador ki basero lamada lisingani kunma kuntaru ki oina Manipur State Kala Academy Fellowship amasung Scholarship ki dama Kala Academy sigi website mska.mn.gov.in dagi application form lawrga September ki tang mari fawda office ta thazilakada bani hairi Environmental conservation amasung community engagement ki khongthang amoina CRPF ki sam ngasuna mapan suba battalion sinduna ngasi Ayushman Hospital
Mongsangay Imphal ki campus ta usara thabagi thorom pangthokrai CRPF ki officer sing Patanjali amasung Ayushman gi members sing na thorom madu da usara sani yankhairom thaki loinena akoi bagi khalngak tuna thamnab gi matang da thabak tongmina ba puna wasak lomina ki ngasi thawan gi tarama thoini panba numitagi langban thagi thanil fawba sathagada ba kangla isoiba ngasi dagi hokrai laithau thoram asibu ngasi dagi hoduna kangla gi singkhaida laithau asi pangthokuna thoram hauke ngasi gi oida angom ningthau customs secretary Utra Sanglen phamnaiba sing luploi sanglakpa madi maiba fena saiba amaibi amasung loising singi mihut sing yauki oza maisau atonba Dr. Radha Mohana laithau pangki loinana leibak mara tapnaba ningthau punsi sangnaba yeknaba maithiba piba ngamjaba pari imom singi mating hapinaba ibudogi mafamda thongni jaki Mabang thagi kunma thoidigi hoduna sathariba Lok Sabha amasung Rajya Sabha anigi mifam ngasi so opposition party singi maikidigi sarang na pathokuna numiyungba matung pungani fawbi yaithoki Lok Sabha da ngasi ayupung 13 tabada mifam phamnabe speaker Om Birla na thorang toropada opposition party gi Congress yauna DMK TMC amade atay atopa party gi members singa speaker gi welcome na sangsilaktuna kholau kya lawbga loinena special intensive revision SIR amade atay issue kya gi matang da khongjang sangsin ke Opposition party ge sarang na ba marakte speaker na house ki mifam makha sathana ba question hour ge agenda paikana ba honakibada makha sathabangam khide opposition party ge members in the house manung da sathari ba thong adubo hana sem saduna house da akai ba pibani haina Om Birla na phongdoke adumai mak house manung da sarang na ba makha tana thokpodage ngasi numiyung ba matung pung ani fawba mifam adu yaithoke nakalamorom da Rajya Sabha da suhari ba thong asiga samana na opposition party members singi maike ge khongjang sanction ki loina Rajya Sabha ge mifam manung da CISF personnel sing thamjin kibagi mayok da opposition ge members singa wafung kya pukat ki loichalakpada moriba pawsing mukana fangbigani Andaman da leiba Mount Manipur bu sengba tragana ba Andaman and Nicobar Island ge MP Vishnu Farah Rena Union Home Minister Amit Shah da aiba serong thaduna taksin krai amasung Manipur Technical University sapong ki basahi tara sorop gi mapok kumon gi thorom ngasi tayal fata leiba Government Polytechnic ke hall da pangthok krai Hoji Fobu in the SKTV News Sandok Saba Manipuri Paulo Jere Manipur Miam gi punchida khwaidi gi marui by side sig lebaga sig madi malim gi ba I pausing gi damak SKTV News pumining tanu review pawing bi sing bo mukana kurum jare